All Assam Manipuri Students Union Hojai District Committee na sinduna taramathoy suba Yaoshang kumhei hojai Bihutolida pangthokhre thauramada club kulumdoi amasung Barak Valley gi Zaribon Volleyball Club shu saruk yakhi Haudopagi thauramda zipke soina Manipuri Language Advisory Board Chaite Academy New Delhi gi member Dr. Kangabam Nayansana saruk yakhibaga loinana mahangna hogalagliba nahasingna sport pukning luptuna haksang phaba Manipuri khunai ama semnaba honabada Amsugi Yaoshang kumaina asoba thaudang lauduna lakli haiba wafam thamki amasung Amsubu thagatki thauramadu saruk ama oina laikidraba Amsugi General Secretary oiramba Longzam Amalgi mafamda Hojai Jila Parishad ki member Khetrimayum Zibon Singhana lusingduna haikat laikhat tamki laikidraba Assam gi saknairaba sai sakpa Jubin Garg ki mitamdasu Sardanjali katki ngasidagi hauduna tang kulumdoi fawba numit humni chupna pangthokadaba thauramasida Manipur amadi Assam gi saknairaba misakaya amasu akhannaba mitung oina saruk yakhi